Majority Leina Leina Leingak Semba Ngamdaba haibasi Meeyambu Usitaba Amadi Constitution Boy Ikai Khumnadabani haina MPCC President MLA K Meghachandra TOMTV da phongdorakli Wafam ase Chief Minister Nongthobam Tha asigi mapanda Chief Minister gi phomdagi resign tawkrabam matung Manipuri orakliba political gi fibam asika mari leina TOMTV ga akhanana unaba amada mahakna phongdokibani Babu Parada leiba mahaki official quarter da unakiba aduda MLA K Meghachandra hai Chief Minister Nongthobam Tha asigi mapanda Chief Minister phomdagi resign tawkrabam matungda Haujik Manipuri gi political saklon amada achoba ahongba ama lakpa ikhoina ure orakliba fibam asida leingak puba ngamgadaba luchingba ama khanba ngamdaba amadi State Assembly mifam phamba ngamdaba asina state asigi political gi fibam asida charangnaba ama thogale Marak asida Chief Minister Nongthobam Chief Minister phomdagi resign tawkrabam matung Taragani Shuba Manipur Legislative Assembly gi Taret Suba session ado null and void oiragani haina Governor na lauthorakiba ado chamamnaba poi Political gi charangnaba fibam ama leiringaida amade mamangna kaukiba assembly session ama Governor null and void oire haina order thorakiba ado Constitution gi wangbadani haina lawe Indian Constitution gi Article 174 Clause 1 na piba kangon gi matung ina Assembly mifam asi tha taruk khudingi famgadabani haina mayek sengna pale Mamangda famkiba assembly session haujik tha taruk suruklaba faubada anoba assembly session famba ngamdaba anoba luchingba ama khanduna anoba lengak ama semba ngamdaba haibasi laina lofam thokte haujik oriba fibam asigi khudong chaba loduna central lengak na state asida president rule thamning bagi wakhalon ama leibagi mami chawna tai Fibam asida central lengak na utliba thawung aside Manipur Meeyambu ushitaba Majority Leina Leina Leingak Semba Ngamdaba haibasi Meeyambu ushitaba amade Constitution bu Ikai Khumnadabani haina bahna makha takhe Parliamentary form of akhoi government si masigi artha si leraktraba adagi democracy leraktraba constitution mayam si respect tawiraktaba adagi constitution de pijiba mayam si ngaktre hojimak session kaure session do amuk nanel void laktwe then adagi amuk adi sarkar majority command tauna madu sarkar semba ngamdre hai masidi adum adi overnight amda loi loisin be yai session ko solution be yai leader khan solution be yai adagi amuk session ju adum ko adum chatha be yai adagi resign taw matamda adi anoba leader du gi maming piraga khudakta dum wasakadam then session to continue to yai adu tawdri bai maram se Manipur gi praja si usit hoidaba mani lawe piriba samvidhan da piriba mayam ji ikai khumnadabani lawe that is why ekhoina matam punamukta samvidhan bachaona ekhoina hairise masi ngaglaktaba sina praja sing da awaba pire democracy gi arthar leraktre adagi praja sing gi right sing malae representative singi hak malae haiba posila kaduini State ki budget session pangthokdaba si matang palladuna magna makhatana hai handak ki budget session pangthokidaba asina state asigi Meeyam da chawna awaba ama mayokna halagani budget session da sel kaithokadaba adu session ase famdabana maram oiraga sel kaithokpa yararoi sel kaithoktrabanina development program pangthokpa ngamdaba haibasidi masana tabani fibam ase ekhoina laina lawba yaroi Masin Meeyam gi mandate Ikai Khumnadaba amade Meeyam amadi Meeyam gi youth singi right madba amane fibam asidi democratic form of government ki wahantok lehendana constitution khongaung nabani haina magna makha takhi handaki budget session se masi pangthok tabasina ekhoi gi praja sing de hen wa ba oirakadaba adagi paisa du kaithoktragadi masai gi development program pakhat pa yararoi scheme mayam singi madugi adagi tongan ba even the employees singi adagi tongan ba pensioners singi scheme mayam sing budget sin de loina reflect tawribni ba adu budget se pass tawdugidi yaro aduna handaki budget session si ju delay tawre then aduna praja sing de hena akhoi gi relief camp da leiba adagi praja singi adagi tongan ba scheme singi Pigedaba Kotkataba Mayam budget passed out the Kramito. Then suspended animation like Halasi, suspended animation do Amuk Lakumatam, the President Runs Lakumatamda. Masigi Aikogi Bajesi Amuk again Akoigi Raja Savada, Adagi Lok Savada, both houses of parliament, the past of Sange.